ꯁꯤꯒꯤ ꯊꯥꯕꯜꯁꯦ ꯊꯥꯕꯜ ꯅꯠꯇꯦ ꯁꯤ ꯃꯈꯣꯏꯅ ꯂꯥꯎꯕꯗꯁꯨ ꯁꯤꯟꯕ ꯂꯥꯡꯕꯗ ꯑꯗꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅ ꯀꯩꯗ ꯂꯥꯎꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯁꯨ ꯎꯒ꯭ꯔꯤ ꯆꯣꯡꯕ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯦꯟ ꯄꯥꯔꯇꯤꯁꯤꯁꯨ ꯗꯣꯟ ꯕꯦꯟ ꯇꯧꯗꯦ ꯑꯗꯣ ꯁꯤꯒꯤ ꯎꯒ꯭ꯔꯤ ꯆꯣꯡꯕꯁꯦ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯦ ꯅꯨꯃꯤꯠꯁꯤꯅ ꯆꯩꯔꯥꯎꯕ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯒꯤ ꯑꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯎꯔꯝꯃꯒꯗꯤ ꯃꯣꯏꯗꯗꯤ ꯈꯪꯉꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯨꯜꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯊꯥꯕꯜ ꯁꯤꯟꯕꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯅꯨꯄꯤ ꯈꯛꯇꯅꯤꯅꯀꯣ ꯔꯨꯜ ꯉꯥꯛꯏꯁꯦ ꯁꯤꯗꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅꯁꯨ ꯔꯨꯜ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯐꯩꯖꯣꯝꯒꯨꯝꯕ ꯈꯨꯗꯩꯒꯨꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯅꯣꯇꯤꯁ ꯇꯧꯕ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯎꯞ ꯑꯝꯇ ꯇꯣꯡꯗ ꯋꯥꯅꯤꯗ ꯁꯦꯟꯗꯜ ꯑꯝꯇ ꯇꯣꯡꯗ ꯋꯥꯅꯤꯗ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯄꯤꯔꯒ ꯆꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯡꯕꯅꯦ ꯍꯧꯖꯤꯛꯋꯥꯏꯗꯕꯨ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯈꯪꯅꯗꯕꯩ ꯋꯥꯅꯦꯕꯀꯣ ꯁꯦꯟꯗꯜꯒꯨꯝꯕ ꯃꯥꯡꯒꯣꯟꯗ ꯁꯦꯟꯗꯜꯒꯨꯝꯕ ꯂꯧꯊꯣꯛꯏꯕ ꯑꯗꯣ ꯈꯣꯡꯎꯞꯀꯨꯝꯕ ꯇꯣꯡꯗꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯄꯤꯔꯤꯅꯦꯕ ꯅꯥꯟꯕꯩ ꯋꯥ ꯈꯛꯇ ꯅꯠꯇꯅꯀꯣ ꯃꯤ ꯑꯃꯅ ꯑꯃꯗꯨꯕꯨ ꯔꯦꯁꯄꯦꯛ ꯄꯤꯅꯩꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪꯒꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯁꯦꯟꯗꯜꯗꯣ ꯂꯧꯊꯣꯛꯑꯒ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯣꯇꯤꯁ ꯇꯧꯔꯝꯗꯕ ꯌꯥꯏ ꯌꯦꯡꯉꯣꯕꯀꯣ ꯃꯈꯣꯏ ꯈꯣꯡꯎꯞ ꯑꯝꯇ ꯇꯣꯡꯉꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅꯀꯣ ꯂꯥꯎꯊꯣꯛꯄꯗ ꯆꯟꯗꯣꯜ ꯊꯤꯜꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯏꯌꯦ ꯆꯟꯗꯣꯜ ꯊꯤꯜꯂꯒ ꯆꯣꯡꯕꯤꯒꯅꯨ ꯂꯩꯕꯥꯛ ꯂꯩꯁꯥ ꯅꯝꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯤꯜꯂꯣꯏꯒꯦꯁꯨ ꯌꯥꯏꯑꯕꯀꯣ ꯀꯩꯝ ꯊꯤꯟꯗꯕꯤꯗ ꯆꯣꯡꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯇꯣꯞꯄ ナꯠꯀꯤ ꯄꯣꯠꯂꯛꯇꯨꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯥꯟꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛꯄꯨꯗꯤ ꯍꯥꯏꯗꯤꯀꯣ ꯃꯣꯏꯗꯣ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯂꯩꯕꯥꯛ ꯂꯩꯁꯥ ꯅꯝꯗ ꯇꯥꯔꯗꯤ ꯆꯣꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯂꯩꯕꯥꯛ ꯂꯩꯁꯥ ꯅꯝꯗꯕ ꯃꯤ ꯆꯣꯡꯕ ꯗꯃꯥ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯆꯟꯗꯣꯟꯗꯤ ꯊꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯊꯤꯝꯁꯦ ꯐꯖꯩꯑꯕ ꯍꯥꯏꯗꯤ ꯌꯥꯟꯁꯤꯟꯅꯕꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯎꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯈꯪꯉꯛꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯈꯪꯖꯗ꯭ꯔꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯑꯗꯨ ꯇꯧꯕ ꯇꯧꯍꯣꯏꯗꯦ ꯑꯗꯨ ꯇꯧꯕ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅꯗꯤ ꯂꯣꯏ ꯈꯪꯕ ꯑꯗꯨ ꯇꯥꯔꯁꯨ ꯃꯅꯨꯡ ꯍꯛꯆꯟꯅꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯐꯠꯇ꯭ꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯍꯣꯏꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯗꯁꯨ ꯇꯤꯟꯅꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯇꯤꯟꯅꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯇꯩꯗ ꯃꯀꯣꯛ ꯀꯨꯞꯄꯤꯕ ꯀꯔꯤꯒꯤꯅꯣ ꯁꯪꯒꯣꯜꯁꯦꯟꯗ ꯈꯨꯖꯤꯟ ꯀꯛꯄ ꯐꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯣꯡ ꯄꯥꯟꯕꯗ ꯄꯣꯠ ꯂꯩꯕ ꯐꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯐꯠꯇꯦꯇꯪ ꯍꯥꯏꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅꯕꯀꯣ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯊꯛ ꯂꯥꯎꯅ ꯍꯩꯖꯜꯂꯛꯑꯒꯁꯨ ꯍꯦꯛꯇ ꯆꯨꯝꯃꯕ ꯃꯥꯟꯕ ꯍꯦꯛꯇ ꯁꯦꯡꯉꯕ ꯃꯥꯟꯕ ꯑꯗꯨꯅꯅꯦ ꯃꯩꯇꯩꯅ ꯌꯥꯝ ꯑꯣꯟꯕ ꯊꯨꯔꯤꯁꯦ ꯈꯪꯕ ꯋꯥꯠꯄꯒꯤꯅꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯐꯥꯔꯁ ꯇꯥꯏꯝ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯇꯥꯔꯦ MLA-ꯅꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯦꯡꯕ ꯂꯥꯛꯄ ꯒꯥꯏꯁꯦ ꯊꯤꯅꯩꯉꯣ ꯁꯤꯁꯨ ꯌꯦꯡꯉꯣ ꯄꯨꯔꯥ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯗ꯭ꯔꯦꯁꯇꯅꯤ ꯁꯦꯠꯊꯔ ꯂꯥꯛꯏꯁꯦ MLA-ꯅ ꯊꯥꯕꯜ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯕꯜ ꯁꯤꯟꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯥꯕꯜ ꯁꯤꯟꯕꯁꯤꯡꯗ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯤꯗ ꯊꯥꯕꯜ ꯁꯤꯜꯂꯒꯗꯤ ꯀꯩ ꯀꯥꯏꯒꯦꯅ ꯑꯩꯈꯣꯏꯅ ꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯗꯧꯕ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯒꯗꯤ ꯃꯤ ꯄꯥꯛꯅ ꯌꯥꯝꯃꯣꯏ ꯃꯤ ꯌꯥꯝꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯤ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯥꯝꯃꯤꯁꯤꯁꯨ ꯃꯤ ꯆꯪꯗ ꯀꯩꯒ ꯆꯣꯡꯈꯤꯕꯗꯨꯅꯦꯕ ꯑꯗꯨꯗꯨꯅꯦꯕ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯦ ꯈꯟꯖꯗꯣꯏꯁꯦ ꯊꯥꯕꯜ ꯑꯃ ꯁꯤꯜꯂꯨꯕꯩꯗꯃꯛꯇ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯃꯨꯛꯀꯣ ꯌꯥꯗꯦ ꯍꯥꯏꯅ ꯈꯪꯉꯒꯗꯤꯀꯣ ꯑꯗꯨꯝ ꯍꯣꯡꯕ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯆꯦꯟꯖ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯌꯥꯗꯦꯅꯦꯅ ꯈꯪꯍꯟꯈ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯁꯦ
ꯈꯨꯗꯩ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯤꯅꯦꯕ ꯐꯩꯖꯣꯝ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯤꯅꯦꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯅꯨꯄꯥ ꯆꯣꯡꯕ ꯌꯥꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯂꯝꯗꯒꯤ ꯃꯣꯏ ꯂꯩꯀꯥꯏ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯦꯕ ꯌꯦꯡꯉꯣ ꯁꯤ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯒꯥꯔꯤ ꯕꯥꯏꯛ ꯊꯧꯒꯥꯏꯔꯒ ꯌꯦꯡꯉꯣ ꯐꯩꯖꯣꯝ ꯀꯩꯀꯥ ꯁꯦꯠꯂ ꯕꯥꯏꯛ ꯊꯧꯒꯥꯏꯔ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯃꯤꯗꯨꯁꯨ ꯌꯦꯡꯉꯣ ꯀꯌꯥꯝ ꯊꯤ ꯌꯥꯝꯒꯦ ꯑꯗꯣ ꯁꯤꯁꯦ ꯂꯩꯀꯥꯏ ꯃꯤ ꯈꯛꯇ ꯅꯠꯇꯦ ꯂꯝꯒꯤ ꯂꯣꯏꯅ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯅꯔꯒ ꯗ꯭ꯔꯦꯁ ꯁꯦꯠꯇ꯭ꯔꯒ ꯄꯨꯅꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯡꯗꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯣꯡꯅꯕ ꯉꯥꯛꯇꯅꯦꯕ ꯇꯧꯅꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯁꯣꯠꯁꯦ ꯗ꯭ꯔꯣꯟꯗ ꯅꯠꯇꯦꯀꯣ ꯗ꯭ꯔꯣꯟꯒ ꯂꯩꯇꯦꯗ ꯀ꯭ꯂꯕꯀꯤ ꯃꯊꯛꯁꯦ ꯁꯤꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯀꯥꯕ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯑꯁ ꯁꯤ ꯑꯦꯡꯒꯜ ꯐꯖꯗꯧ ꯃꯥꯜꯂꯦ ꯀꯥꯈꯠꯂ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯑꯦꯡꯒꯜꯁꯨ ꯌꯥꯝ ꯊꯤ ꯐꯖ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯄꯣꯏꯟ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯤꯕ꯭ꯔꯤꯇꯤꯁꯤꯡꯅ ꯑꯗꯨꯗ ꯈꯪꯅꯕꯁꯤꯡꯗ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯅꯪꯅ ꯁꯤ ꯁꯦꯠꯂꯤꯁꯦ ꯂꯥꯜꯂꯤ ꯅꯪꯅ ꯁꯤ ꯏꯜꯂꯤꯁꯦ ꯂꯥꯜꯂꯤ ꯅꯪꯅ ꯁꯤ ꯍꯥꯞꯄꯤꯁꯦ ꯁꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯁꯤ ꯌꯥꯟꯖꯟꯅꯩ ꯈꯣꯠꯆꯟꯅꯩꯅ ꯁꯨꯃꯥꯏꯅ ꯃꯔꯩ ꯌꯥꯝ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯈꯣꯏꯗꯨꯗ ꯌꯦꯡꯖꯔ ꯂꯩ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯌꯦꯡꯖꯗꯦ ꯑꯇꯣꯞꯄ ꯃꯤꯅ ꯇꯧꯕꯗꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯩꯔꯤꯕ ꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯁꯦꯡꯗꯣꯛꯍꯟꯕ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯕ ꯑꯗꯨꯃꯥꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯇꯥꯡꯗ ꯁꯣꯏꯔꯦ ꯂꯥꯜꯂꯦꯅ ꯌꯥꯝꯅ ꯃꯔꯩ ꯇꯧꯔꯤꯗꯀꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯛꯅꯥꯏꯕ ꯑꯃꯅ ꯁꯛ ꯈꯪꯕ ꯃꯤ ꯑꯃꯅ ꯇꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯤꯅ ꯃꯇꯧ ꯇꯝꯕꯁꯦ ꯌꯥꯝ ꯊꯤꯅ ꯊꯨꯏꯑꯦꯕ ꯌꯥꯝ ꯊꯤꯅ ꯌꯥꯡꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯕ ꯑꯩ ꯑꯃꯅ ꯇꯧꯔꯨꯕꯗꯒꯤ ꯁꯛ ꯈꯪꯕ ꯃꯤ ꯑꯃꯅ ꯇꯧꯔꯨꯕꯅ ꯍꯦꯟꯅ ꯌꯥꯡꯅ ꯀꯣꯄꯤꯁꯦ ꯇꯧꯈꯤꯕ ꯊꯨꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯀꯅꯦꯕ ꯑꯗꯨꯗꯅꯦꯕ ꯌꯦꯡꯉꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯗ ꯗ꯭ꯔꯦꯁ ꯑꯃ ꯆꯣꯡꯉꯤꯀꯣ ꯑꯩꯈꯣꯏ ꯁꯦꯂꯤꯕ꯭ꯔꯤꯇꯤ ꯑꯃꯅ ꯌꯥꯝ ꯅꯥꯟꯅ ꯐꯤꯁꯤꯗ ꯀꯤꯔ ꯌꯥꯝ ꯊꯤ ꯆꯝꯅ ꯌꯥꯝ ꯊꯤ ꯐꯖꯅ ꯁꯦꯠꯄꯗꯣ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁꯤꯗꯅꯦꯕ ꯃꯌꯥꯝꯅ ꯑꯊꯤꯡꯕ ꯊꯝꯃꯤꯁꯦ ꯑꯗꯩ ꯐꯖꯕꯗꯣ ꯈꯇꯪ ꯑꯆꯨꯝꯕꯗꯣ ꯈꯇꯪꯁꯦ ꯇꯧꯍꯟꯁꯦ ꯑꯗꯨꯒ ꯑꯆꯨꯝꯕꯗꯣ ꯈꯇꯪ ꯆꯠꯅꯍꯟꯈꯤꯁꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝꯅ ꯆꯣꯡꯅꯤꯡꯉꯒꯁꯨ ꯁꯤꯒꯤ ꯐꯤꯜꯁꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯈꯪꯅꯤꯡꯉꯒꯁꯨꯀꯣ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯊꯤꯕꯤꯔꯛꯄꯣ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯐꯪꯕꯅꯦ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯤꯜꯂꯝꯕꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯤꯟꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯑꯣꯡꯗ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯑꯗꯨꯝ ꯁꯤꯟꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯇꯦꯁꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯎ ꯌꯦꯡꯕꯗꯤ ꯌꯥꯏ ꯑꯣꯀꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯀꯣꯟꯇꯦꯟ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯛꯀꯦꯅ ꯈꯜꯂꯦꯕꯀꯣ ꯀꯣꯟꯇꯦꯟꯁꯦ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯃꯤꯅ ꯇꯧꯅꯗꯕ ꯃꯤꯅ ꯇꯧꯗ꯭ꯔꯤꯕꯒꯨꯝꯕꯀꯣ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯕ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯇꯝꯁꯦ ꯈꯤꯇꯪ ꯆꯪꯉꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯇꯥꯜꯂꯒ ꯆꯥꯕ ꯀꯥꯡꯕꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯦ ꯐꯝꯃꯒ ꯆꯥꯕ ꯀꯥꯡꯕꯨ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯃꯈꯜ ꯈꯔꯒꯤ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯇꯥꯏꯃꯤꯡꯁꯦꯀꯣ ꯄꯨꯡ 12ꯗ ꯊꯥꯒꯠꯄꯅꯦ ꯑꯌꯨꯛꯀꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯡ ꯅꯥꯏꯅꯗꯤ ꯊꯥꯒꯠꯄ ꯉꯝꯗꯦ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯌꯥꯏ ꯑꯅꯤ ꯊꯥꯒꯠꯂꯛꯄ ꯌꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯄꯨꯡ 12ꯗ ꯍꯦꯛ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯔꯝꯃꯣ ꯐꯔꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯄꯛꯇꯕ ꯊꯣꯏꯁꯤꯁꯨ ꯅꯨꯡꯁꯥꯁꯨ ꯁꯥꯕꯁꯨ ꯅꯠꯇꯦ ꯀꯣꯏꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯁꯤ ꯑꯅꯣꯛꯄ ꯎꯞꯊꯠꯇꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯦꯅ ꯄꯛꯇꯕ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯑꯃꯁꯨ ꯍꯥꯞꯆꯜꯂꯝꯃꯦꯒ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯀꯃꯦꯟꯗꯒꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯉꯔꯥꯡ ꯊꯕꯛ ꯐꯖꯅ ꯆꯣꯡꯉꯨꯔꯦꯕꯀꯣ ꯑꯗꯨꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯁꯤꯕꯨꯗꯤ 10:30 ꯍꯦꯜꯂꯦ 11 ꯇꯥꯗꯣꯔꯦ ꯑꯗꯣ ꯃꯤꯠꯁꯦ ꯁꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯁꯤꯅ ꯃꯦꯜꯂꯤꯅꯦ